ahal asi thombiramlaga gari masana singa makhadagi ahal asi hojik si haisida thanamlaga nupa asi siankhre hairi rimsta attendance oina thabuk tawba nupa ama Thouri Yanduna Sirmle keji suna siangpidabadagi irang horakre singjamai thongkongda phataudi sing thadarakpadagi laina kaya porakadaram painare Modi Amisahagi lusing makhada Manipur sakhot thaurangda anauba mayot ama laklagani biren thadauga maidai ga jangnaba yare en biren singha mahiroi ama yauna Meeoi ani siraga leiramle numitareni Manipur yauna North East ki state singda akanba mawongda nongsugani Imphal East Japanese encephalitis na naba Nupamacha ama laikidre Maitaiga thadauga lan manungda ahan boina Imphal da unakre Chahi 15 Romda Ngairiba Nupamacha ama masagi ka manungda Thouri Yanduna Sirmle hairi police station dagi phangba pauda laikhidraba Nupamacha asi ningthaujam Grasan Singha kawi Moirang police station gi manungsana leiba Moirang khoiru makha laikai dagi ningthaujam Jayantagi macha nupi ani gi makhada Naitong pokpa macha nupani hairi Hojik Moirang da leiba Loktak Christian Modern High School da class 8 tamli school da su rank 2 taba mahiroi amani hairi Masi ani yum pankre mapana Imphal da auto thauduna leibani mama atombina mapamda lau suduna sian danbagi leiki Grasan matomda mayumda leibani hairi